ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤ ꯅꯠꯇꯕ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯐꯝ ꯊꯣꯛꯄꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯧꯈꯠꯂꯒ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯐꯥꯖꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯂꯥꯏꯕꯛ ꯈꯔꯗꯗꯤ ꯃꯈꯣꯏꯁꯤ ꯂꯥꯏ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯆꯦ ꯀꯛꯈꯤꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯄ꯭ꯔꯤꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯤꯉꯩꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯊꯤꯡꯉꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯤꯒꯗꯕ ꯃꯤꯁꯤꯡꯗꯨ ꯊꯤꯕꯤꯌꯣ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯍꯨꯠꯇꯨ ꯑꯩꯈꯣꯏꯅ ꯁꯅꯥꯇꯣꯝꯕꯗ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯥꯡꯊꯣꯛꯈꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯂꯥꯏꯕꯨꯡꯗ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕ ꯆꯥꯒꯗꯕ ꯆꯥꯔꯣꯏꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯦꯡꯗꯅ ꯍꯥꯞꯄ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯐꯝꯕꯗ ꯂꯥꯏꯒꯤ ꯊꯕꯛꯁꯤ ꯇꯧꯕꯗ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯑꯩꯒꯤ ꯁꯥꯐꯒꯗꯕ ꯊꯧꯔꯝ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯗ ꯇꯝꯗꯨꯅ ꯊꯧꯅꯤꯖꯕ ꯃꯇꯝ ꯑꯁꯤꯗ ꯈꯔꯅꯗꯤ ꯍꯧꯖꯤꯛ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯇꯨꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯁꯤꯟꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯗꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯇꯧꯅ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯂꯥꯏꯕꯨꯡꯗ ꯄꯤꯖꯕ ꯃꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯤꯡꯉꯒ ꯂꯥꯛꯆꯩ ꯑꯁꯤꯒꯨꯝꯅ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯄꯥ ꯏꯆꯥ ꯏꯆꯦ ꯏꯆꯟꯁꯤꯡ ꯂꯥꯏꯅꯤꯡꯒꯤ ꯀꯔꯝꯅ ꯂꯥꯛꯂꯒꯗꯤ ꯆꯥꯔꯣꯏꯗꯕ ꯆꯤꯟꯖꯥꯛꯇ ꯃꯔꯥꯡꯁꯨ ꯍꯥꯏꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯦꯜꯂꯣꯏꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯨꯕ ꯍꯩꯖꯔꯨꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕꯁꯤꯡꯕꯨ ꯍꯦꯟꯅ ꯇꯥꯛꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯈꯨꯗꯛꯇꯁꯨ ꯁꯅꯥꯃꯍꯤꯁꯤ ꯐꯪꯉꯥꯏꯕ ꯃꯆꯧ ꯃꯩꯅꯧ ꯑꯗꯨꯒ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯕꯨ ꯃꯆꯧ ꯃꯩꯅꯧ ꯃꯌꯥꯝ ꯈꯪꯅꯔꯒ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯑꯣꯏꯅ ꯆꯠꯆꯕꯅꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯆꯠꯆꯕꯁꯤꯗ ꯄꯦꯟꯕꯤꯔꯗꯅ ꯍꯟꯗꯛꯁꯨ ꯅꯦꯁꯅꯦꯜ MRDC ꯁꯦꯕꯥ ꯁꯃꯤꯇꯤ ꯁꯦꯕꯥ ꯀꯩꯅꯣꯒꯤ ꯑꯦꯋꯥꯔꯗ ꯑꯃ ꯑꯩꯁꯤ ꯈꯨꯗꯣꯡ ꯆꯥꯟꯕꯤꯔꯛꯀꯅꯤ ꯃꯁꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯤꯌꯥꯝꯗ ꯆꯦꯟꯖꯔꯨꯕ ꯃꯇꯝ ꯃꯥꯡꯖꯔꯨꯕ ꯑꯗꯨꯒꯤꯗꯃꯛ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒꯤꯗꯕ ꯁꯨꯕ ꯅꯣꯝꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯔꯛꯇ ꯁꯨꯕ ꯅꯣꯝꯕꯕꯨ ꯈꯨꯟꯗꯣꯛꯑꯝꯃꯒ ꯃꯥꯡꯈꯤꯒꯗꯧꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯒꯗꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯕꯨ ꯃꯨꯠꯇꯦꯛꯍꯧꯗꯕ ꯌꯥꯗꯦ ꯆꯦꯟꯖꯔꯨꯕꯒꯤ ꯃꯍꯩꯗꯨ ꯇꯞꯅ ꯇꯞꯅ ꯐꯪꯉꯛꯀꯅꯤ ꯑꯗꯨꯒꯤ ꯏꯁꯇꯦꯠꯀꯤ ꯍꯥꯏꯕꯗꯨ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯌꯦꯡꯅꯅ ꯁꯥꯏꯇꯦꯁꯟ ꯁꯨꯃꯥꯏꯅ ꯉꯁꯤ ꯃꯔꯛꯇꯒꯤ ꯃꯐꯝꯁꯤꯗ ꯄꯤꯕꯤꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯂꯥꯏꯅꯤꯡꯒꯤ ꯏꯆꯤꯜ ꯏꯄꯥ ꯏꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯐꯖꯕ ꯂꯤꯆꯠꯀꯤꯗꯃꯛ ꯏꯀꯣꯛ ꯅꯣꯡ ꯂꯩꯀꯥꯏ ꯈꯨꯟꯗꯕ ꯎꯠꯂꯒ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯏꯀꯣꯛ ꯅꯣꯡ ꯂꯩꯀꯥꯏ ꯈꯨꯟꯗꯕ ꯎꯠꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕꯅꯤ ꯑꯗꯨꯅ ꯚꯣꯠꯇ ꯑꯉꯥꯎꯕ ꯑꯃꯒ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯏꯀꯥꯏꯗꯁꯨ ꯁꯣꯜꯂ ꯇꯥꯔꯕ ꯀꯅꯥꯒꯤꯗꯕ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯖꯗꯕ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯂꯣꯏꯅꯅ ꯑꯩ ꯀꯪꯂꯩꯄꯥꯛꯀꯤ ꯒꯣꯕꯔꯅꯦꯟ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯌꯦꯡꯉꯤꯕ ꯃꯥꯡꯕ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥꯍꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯐꯝꯗꯁꯨ ꯂꯥꯛꯆꯔꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯅ ꯌꯥꯊꯛꯄ ꯇꯧꯕꯤꯗꯅ ꯈꯣꯠꯄ ꯑꯗꯨꯁꯨ ꯀꯪꯂꯩꯁꯤꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯂꯩꯖꯩ ꯄꯤꯕꯤꯕ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯄꯊꯥꯞ ꯇꯦꯛꯁꯁꯦ ꯑꯩ ꯂꯥꯏꯔꯤꯛꯀꯨꯝꯕ ꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯖꯅ ꯁꯤꯖꯤꯟꯅꯖꯒꯅꯤ ꯃꯁꯤ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯎꯀꯜꯒꯤꯁꯨ ꯁꯤꯒꯨꯝꯕ ꯄꯊꯥꯞꯁꯦ ꯄꯤꯕ ꯇꯧꯒꯅꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯄꯦꯟꯅꯔꯒ ꯃꯁꯤꯒꯤ ꯄꯊꯥꯞꯁꯦ ꯌꯥꯔꯒ ꯃꯍꯥꯛꯀꯤ
university makan politik selain sampai di Jogja kasih perlu itu mungkin seperti yang dalam ini saya di berbicara di bawah kemudian ada itu dan juga dari perumahan kemudian juga dari pekerjaan itu seperti mau berkata sebenarnya di kesana kalau kami di bahasa tentang dia kalau ada di dalam nanti si negara juga itu si mereka bisa kita kasih file si punya orang yang si negara itu si lain lagi yang macam ngomong itu kerja itu ngambil dapat apa sih itu juga nama lagi hai di bawah apa sendiri sesuai dengan itu di bawah tunan lagi apa sih juga macam sila ewa yang ada di sini turun turun